Screen da uriba wahi pareng asi video sibu yengliba khudingmakna tengnakraba takraba oigani haidana khanjai. Khangsu khangdana haipa sai Ahaangba Chafu Makhol hawi haribasing asi psychology da di Dunning-Kruger effect haidana kawi. Karigumba topic natragana issue amagi matangda khajik khakta khanglaga yamna khangjaraboi ninghanliba psychological phenomenon aduni. Masigi effect asi David Dunning amadi Justin Kruger hariba psychologist sing asina 1999 da tawkhiba research amadagi khangbangam lakhibani. Makhoina mi kharada grammar, logic amadi humor hariba asiga mari leinaba wahang sing pirami. Changyeng aduda fazana tawrami haina khanjakhiba mi sing aduna score khwaidagi nemna phangba oirakhi. Amaromdana mi atay singsu fazana tawnaramgani haidana khanjaba mi sing duna khwaidagi score wangna phangba mi sing oiramkhi. Studies chamagi mathakta tawkhibasing adudagi khangba ngamle madudi aikhoina isabu ojariba changdagi hena wangna khanjai haibadi aikhoigi heisingba asibu overestimate tawjai haibani. Yamna interesting oiribadi khwaidagi khangdaba haitaba mi singna masana hena wangna khanjaduna aidi yamna hairabani loina khanglabani haidana khanjaba asini. Matau asumaina tawba mi thengnabiba yawramani. Masigi lana thajaba delusion asi leitaba mi amatta fawba yawde haibayai. Maramdi aikhoina khangjadaba ujadaba isagi awatpa ahoba kaya ama leibanani. Haiba khangba watpa mi singsi double curse habdi shrap anirak thungbaga chap manai haidana Dunning amadi Kruger na haikhi. Matau karamna no haibadu yengsi. Ahaanbada makhoina khangdaba haitaba sing aduna maram oiduna aranba warep lauhalli asoiba kaya ama thohalli. Masigi sumathakta makhoina udaba masagi asoiba sing adusu lei khangdrabanina sendokpa asi oithohande. Khudam oina harabada college debate tournament ta saruk yariba khwaidagi bottom 25% ki manung chanba mahiroi singdu round mangagi manungda marirak tipoba targasu makhoina thoirada boiningi haidun haizaki. Debate tobagi achumba niyom sing khangdabana maram oiduna makhoina pukhatlagliba argument sing adu kadai kadai da soibege haibasi khangjaramde. Dunning-Kruger effect haibasi igonga ki wafam sunate masigi matang sidadi haiba saraga isasi hena wangkhatjanaba tawbani haiba yaroi maramdi mi ayamba kona khanglakpa matamda hana soirami haibasi yagali. Dunning amadi Kruger na changyeng amadana amok mi singduda tongan ba subject ka mari leinaba terms khara takrabra haiduna hangki. Tasengna leiba terms singdugi marakta suklai leitaba sajinba wahi kharagasu makhoina yansilami. Mi 90% mukna asaba wahi sing adu hana takre wahi sing adugi maramda idea lei haiduna fawba fongdok narakhi. Hek hanguba topic amabu confidence leina khangi haiganba mi singduna sukhara henna leisu leitaba term singdugi maramda hana takre haibasi haiganlame. Study amadana mahiroi khara logic ki quiz amada saruk yahanki. Mark nemna phangkhiba mahiroi sing adu logic ki course macha ama tamhalaba matungdadi mamangda makhoina kadai kadai da soiki haibasi khangba ngamlakhi. Khang haiba yaudaba mi singna yamna tawganbadi ahanbada masagi skills hai singjaba adu oiriba thaktagi hena wangna khanjaba haibadi overestimate tawjaba asini. Ani subada masagi asoiba awatpa adu ujadaba. Ahum subadana amuk tasengna khang hairaba expert amabu kayam haige haibasi khangmangamdaba asini. Khudam oina harbada mi amakhaksi gyan lausing leiba mini khangge haiba targati isamaksu gyan lausing leiba mi ama oiba darkar oigani. Aikhoina karigumba amata khangdaba oiragadi yamna confidence leina wangangba mawong mataw manba miduna hena haibani haiduna khangadawribani. Masinani competition natragana contest amada judge oigadawriba mi singsi lamduda experts oirba mi sing oina neknariba. Metacognition hariba asi isana isagi thought process wakhal khanbagi mawong adubu khangjaba aduni. Isagi performance bu mangjauna na plan tawpa kadai fawba aikhoigi understanding si faifate asina chingba khangdokpa ngamba aduni. Metacognition hariba asi aikhoigi brain na masana masabu grade amadi mark pijabani haibayai. Topic amagi matangda khangdragadi madugi pottugi metacognition asi su nemgani haibasi Dunning amadi Kruger na khangmangamlakhi. Yamna laibak thiba amana khang haitaba mi singsi masana haire haidana khanjabana tamsin haijinge haibasi khalu yadaba asini. Dunning-Kruger effect ki graph sida amuktang yengbiyu. Khajiktang khanglingai dadi confidence yamna wanglammi adubu khara khangba horakpa matamdadi khangdaba yamna leidi khanbada masagi confidence asi hantharaknabagi maram amakhak oi. Khangdaba sing adu amuk tamlaba matungda masaga chanaba mongda confidence amuk haigalai. Yamna haiba mi singna tawganba asoiba ama hairagadi makhoina khanglibagumna mi atay singsu khanglamgani haiduna assume tawba asini.
ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯍꯩꯕ ꯃꯤꯁꯨ ꯍꯩꯇꯕ ꯃꯤꯁꯤꯡꯁꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯆꯥꯡ ꯑꯃꯗꯤ ꯃꯤ ꯑꯇꯣꯞꯄꯒ ꯌꯦꯡꯅꯕꯗ ꯀꯔꯤ ꯄꯣꯖꯤꯁꯟꯗ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯂꯥꯟꯅ ꯈꯟꯖꯩ꯫ ꯍꯩꯇ꯭ꯔꯤꯉꯩꯗꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯋꯥꯠꯄꯁꯤꯡ ꯎꯕ ꯉꯝꯖꯗꯦ, ꯌꯥꯝꯅ ꯑꯃꯨꯛ ꯍꯩꯈ꯭ꯔꯒꯅ ꯃꯈꯣꯏꯁꯤ ꯇꯣꯞ-ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯇꯥꯕ ꯃꯑꯣꯡꯒꯤ ꯍꯩꯊꯣꯏ-ꯁꯤꯡꯊꯣꯏꯕ ꯃꯒꯨꯟ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯒꯟꯗꯦ꯫ ꯃꯁꯤꯅ ꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤꯕ ꯑꯣꯏꯖꯕ, ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯤꯡꯁꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯗꯥꯎꯠ ꯇꯧꯒꯜꯂꯤ, ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯍꯩꯖꯔꯤꯕꯁꯤꯡ ꯑꯗꯨ ꯎꯠꯊꯣꯛꯄ ꯉꯝꯍꯟꯗꯅꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯆꯥꯎꯅ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯪꯂꯤꯕꯒꯨꯝ ꯍꯩꯕꯒꯨꯝ ꯃꯤ ꯑꯇꯩꯁꯨ ꯁꯣꯏꯗꯅ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯒꯜꯂꯤ, ꯃꯈꯣꯏꯅ ꯐꯖꯅ ꯇꯧꯔꯛꯄꯗꯨꯃꯥꯏꯅ ꯃꯤ ꯑꯇꯩꯅꯁꯨ ꯇꯧꯕ ꯉꯝꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯟꯒꯜꯂꯤ꯫ ꯃꯍꯩ ꯂꯧꯁꯤꯡꯒꯤ ꯃꯔꯝꯗꯕꯨ ꯑꯣꯏꯔꯣ, ꯀꯔꯤꯒꯨꯝꯕ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯝꯗꯕꯨ ꯑꯣꯏꯔꯣ, ꯃꯁꯥꯒꯤ ꯆꯥꯡꯁꯤ ꯅꯦꯝꯂꯤ, ꯍꯩꯒꯗꯕ ꯋꯥꯠꯂꯤ ꯈꯟꯖꯕ ꯃꯤꯁꯤꯡꯗꯤ ꯍꯦꯟꯅ ꯍꯩꯅꯕꯁꯨ ꯍꯣꯠꯅꯒꯜꯂꯤ, ꯈꯪꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕꯁꯨ ꯐꯥꯎꯒꯜꯂꯤ꯫ ꯑꯈꯪ ꯑꯍꯩ ꯑꯃꯗꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔꯁꯤꯡꯅ ꯃꯤ ꯑꯇꯣꯞꯄꯒ ꯏꯁꯥꯒ ꯆꯥꯡꯗꯝꯅꯒꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯇꯣꯏꯅ ꯇꯣꯏꯅ ꯄꯤꯕꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯄꯥꯎꯇꯥꯛ ꯑꯃꯅꯤ, ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯇꯣꯏꯅ ꯇꯣꯏꯅ ꯆꯥꯡꯗꯝꯅꯕ ꯍꯥꯏꯕꯁꯤꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯍꯟꯊꯅ ꯈꯟꯖꯅꯕꯒꯤ ꯃꯔꯝ ꯑꯃꯈꯛ ꯆꯥꯎꯅ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯆꯥꯡꯗꯝꯅꯕ ꯍꯥꯏꯕꯁꯤ ꯐꯠꯇꯕ ꯄꯣꯠ ꯑꯃꯈꯛꯇꯤ ꯅꯠꯇꯦ, ꯃꯔꯛ-ꯃꯔꯛꯇꯁꯨ ꯇꯧꯕ ꯐꯩ꯫ ꯃꯤ ꯑꯇꯩꯒ ꯆꯥꯡ ꯌꯦꯡꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯊꯥꯛꯇ ꯂꯩ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ? ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯗꯅꯤꯡ ꯑꯃꯗꯤ ꯀ꯭ꯔꯨꯒꯔꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ, ꯃꯁꯥꯅ ꯇꯦꯁꯠ ꯑꯗꯨꯗ ꯐꯖꯅ ꯇꯧꯔꯝꯃꯤ ꯈꯟꯖꯈꯤꯕ ꯇꯥꯔꯒꯁꯨ ꯃꯥꯔꯛ ꯅꯦꯝꯅ ꯐꯪꯂꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯗꯨꯅ ꯃꯁꯥꯁꯤ ꯀꯔꯝꯕ ꯄꯣꯖꯤꯁꯟꯗ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯩꯕ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯇꯨꯅ ꯍꯦꯟꯅ ꯍꯩꯒꯠꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯗꯅꯤꯡ-ꯀ꯭ꯔꯨꯒꯔ ꯏꯐꯦꯛꯠꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯟꯊꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯞ ꯈꯔ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯍꯥꯟꯕꯗ, ꯀꯔꯤꯒꯨꯝꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝꯅ ꯋꯥꯡꯖꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯁꯦꯌꯔ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯀꯨꯞꯅ ꯊꯤꯗꯣꯛꯄꯤꯌꯨ꯫ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕ ꯇꯣꯄꯤꯛ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯀꯔꯤ-ꯀꯔꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯇꯧꯕ ꯌꯥꯒꯦ ꯈꯪꯗꯣꯛꯄꯤꯌꯨ, ꯃꯔꯝꯗꯤ ꯔꯤꯁꯔꯆ ꯇꯧꯕ ꯂꯦꯞꯅꯗꯕꯅ ꯍꯥꯟꯅꯒꯤꯗꯨ lalle ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯐ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯅꯤꯁꯨꯕꯗ, ꯇꯝꯁꯤꯟꯕ-ꯊꯤꯖꯤꯟꯕ ꯂꯦꯞꯄꯤꯒꯅꯨ, ꯂꯣꯏꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯦꯟꯊꯣꯛꯅ ꯂꯩꯒꯨꯝꯁꯤ꯫ ꯍꯦꯟꯅ ꯊꯤꯖꯤꯜꯂꯤꯕ ꯃꯈꯩ ꯈꯪꯗꯕ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯅꯕ ꯇꯧꯁꯤ꯫ ꯏꯁꯥꯒꯤ ꯊꯥꯛ ꯑꯗꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯂꯒꯗꯤ ꯑꯍꯩꯕ ꯃꯤ ꯑꯃꯗ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯗꯥꯏꯗ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯪꯗꯣꯛꯄꯁꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ꯫ ꯅꯤꯡꯁꯤꯡꯖꯕ ꯑꯃꯅ, ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯀꯗꯕ ꯃꯤ ꯑꯃꯗ ꯑꯣꯏꯅ ꯇꯥꯟꯅꯕꯤꯌꯨ꯫ ꯗꯅꯤꯡ-ꯀ꯭ꯔꯨꯒꯔ ꯏꯐꯦꯛꯠ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯖꯕꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯊꯥꯖꯩ꯫